E-PAO tabiriba khudimakpu Uitram Susmitana ayuki pau pizari ahanbida maruoiba headline. Family physician Ningthina Tanarabadi Anaba Singh laying balakpa hantagani hana Dr. Lenin Fondokre. Asang kasargi matakta tangkul nagalong na action lokhalagani hari. Honglokli Bahiram Kuding Chithananta Tiduna Miam that Losing Pidiba Aiba Aibi Singi Todang Chawi Haina Lokendona Fondokre. Pausandona Pizari. Family physician Ningthina Tanarabadi Anaba Singh laying balakpa hantagani haina Dr. Lenin Fondokre. Manipuri Oina Hospital Singda Lakliba Anaba Miyoi Chamagi Manungda Marfudi Family Physician Natraga Vasic Doctor Singna Mating Pangba Amadi Layang Ba Ngambak Nga Anaba Ngaktani. Family Physician Sing Ningthina Tanarabadi Hospital Singda Anaba Yengba Lakpagi Mi Yamna Chiliba Asi Hantagani Haina Dr. R.K. Lenin Fondorokli. Wafam asing ngarang Indian Medical Association ima Manipur State Branch na singduna numit nini chupna chatharakpa All Manipur Medical Conference lising ani kunmari loshinbagi thorongga mari lenana ima Manipur State Branch ki President Dr. Lenin Fondokibani. Lamfe pata leba ima house ta pangthokiba loshinbagi thoram aduda Dr. Lenin ga lonana ima Manipur State ki hanagi President Dr. Zugindro Sorok Khaibam Reception Committee ki Chairman Dr. Simpson Serio, CGP ki Director Dr. Shyamkumar Laishram, CWC ki Member Dr. A. Vivekananda, Imagi State Secretary Dr. S. Gautana Chingba Masak Naba Miyoshina Athoiba Mitung Lensing Oina Saruyaki. Asang Kasargi Matakta Tangkul Nagalong na Esang Lokalagani Hari. State ke Tourism Department ki miyeng makhada Indigenous Peoples Forum Manipur na sinduna Kamjong District ki Phungfar Subdivision ki manung chanba Chadong Village ta Manipur United Biodiversity haiba timda pangthokiba ahanba cultural festival adu ayaba yawnana asang kasarna maning tamna sinkibani thawong adu taraina lode amadi mahaki mathakta akanbe action lokhatkani haina Tangkul Nagalong TNL gi Secretary Mayol Singh ahumna khudyek piduna thadorakpa chirola mana hari. Honglokli Bahiram Kuding Chithananta Tiduna Miamda Losing Piriba Aiba Aibi Singi Todang Chawi Haina Lokendora Fondokre. Manipur gi Honglokli Bahiram Kuding Makta Chithananta Tiduna Miamda Losing Piriba Lamdam Asigi Aiba Aibi Singi Todang Lemzaningai Oi Makoina Tongna Leriba Makai Lebak Asi Safe Ori Lawayai Haina Manipur University gi Vice Chancellor Professor Lokendrona Fondorakli. Wafam asi ngarang State Library Imphal Department of Art and Culture Government of Manipur amadi Ministry of Culture Government of India Kolkata Raja Ram Mohan Roy Library Foundation ka khusam naraga State Central Library Imphal gi Auditorium da Hawdokhiba Kunthramatoi Shuba Imphal Book Fair ga mari lenana mahakna Fondokhibani. Numit tarani chupna chathagadaba Kunthramatoi Shuba Book Fair thoram aduga mari lenana souvenir amasu fongki. Athoiba mitung lengi warol piraduna Professor N. Lokendrona hai. Lamdam asida iba paba amadi wakal khalaga miyamda lausing piba mi masing asi chahi kullom asida aduki mati hengalakli. Makoina thongna fana issue kudimakta wangangba amadi iba ngamliba makai lebak asi micham singi pangal yamna chawna lairi taklibani. Tunglam chatasu makoigi luching makhada Manipur asi tongan basaktam amada hongba purakpa ngamgani thazai. Lairik leiba Laibak Shinga Ayibasing Amadi Intellectual Singa Interaction Tawagi Kudong Chaba Piriba Asinasu Amuka Hena Kanaba Amadi Anoba Wakalun Kaya Pigani Haina Fongdoki. Paugi Marak Thatna Loyalam E-PAO tabiriba Kudimakna channel Asibunung Sibiduna like Amadi subscribe Tawiduna subscriber Masing Hengat Hanbada Adom Sumating Pangbiyu. Police na Fagatkhiba Khutlai Homecoming for Peace Dr. Pikhatnaba Thambani haina KCP PWZ na Fondokre. Tha asigi tara humdoida Bisnupur District ki Nambol Bamdiar Awang Laikai digi Konthozam Jivan Maite Koba Miyoi Amadigi Manipur Police na Fagatkhiba Khutlai Singh adu Homecoming for Peace Talk Agreement ki Arm Deposit Policy ki makhada mafam sana catching tauraga thamnaba purakpa Khutlaini haina KCP PWZ MC Unification ki Cherol Amada Fondorappaga loinana Manipur Police ki thawong asi laibak thibani hari.
Loop asigi PRO chingkai nganmana thadorakpa cherol amada Manipur police na Khutlai ga konana fariba mioi ase loop asigi kader oina leiba mishak nate aduga loop asigi peace talk ki process ama oina verification process ta biodata submit tawkiba misak sunate Khutlai adu catching tawnaba purakpagi lambida khodong chadaba khara leibana maram oiraga mafam ama yenglaga mioi asigi yumda mateng ama khakni zakhibani mahaka loop asiga karigumba hiram amatada mari lenade hainasu sengdorakli Loop asigi chathariba homecoming for peace talk policy asi Manipur police na su loop asigi ethics yenglaga thabak tawbiyu peace talk asida deposit tawnaba thamlaba Khutlai bu phaba haibasi chathariba peace talk asibu tarai na lobogum thokle maram asina matungda asigumba thodok asi thokhanbiganu peace talk agreement asibu ekai khumnabiu haina su phangdorakli BM Maishnambada Bimla Basant Award Pukusina Kray Lemere Khorzai Khol Laikol na Sinduna Chahi Kudingi Iba Chongtam Bimla Basant Award Chahi Asigi Oina Saknairaba novelist BM Maishnambada P. Kray All Manipur Legislative Assembly Hall the Pangthokiba Mana Pibigi Thoram Aduda Athoiba Mitung Oina Saru Yakiba Art and Culture Gi Commissioner M. Joina Hai Sahi Kulundoi Shuraba Pawba Laikol Gi Oiba Asengma Mafam Amal Laitabasi Tabada Nungaite Nupi Singi Oiba Loop Asi Ekhoigi Khunaida Achoba Thodang Loriba Loop Amani Haina Saugatpa Tangai Fade Manipurgi Aiba Singi Lakta Yotsabi Makong Ahum Haina Sakhangna Kibi Binodini Pramodini Amadi Thoibibu Ikai Kumnabada Horakliba Aiba Sing Butsu Yagadoribani Aiba Singi Topa Mahaushagi Fazabigi Mahau Pibat Lyric Asi Tainagina Henbagum Kali Haraduna Miyamna Pabada Mahau Pibangamba Kudi Nauriba Aiba Singna Sizina Haningi Haiki Thoram Aduda Laikolgi President Ketrimim Subadani Amadi Naharol Sahitya Premi Samiti Gi Hanagi President Polem Nabasandrana Thoram Mapu Amadi Akhanaba Mitung Oina Sarukyaki Punsigi Marupna Rimsta EP Kray Mahairogi Loop Singda Punmin Naramba Singna Punsilaga Miyamgi Mateng Pangnaba Punsigi Marup Kawa Loop Ama Semdona Ngarang Regional Institute of Medical Science Rimsta Ikat Kray Punsi Amana Punsi Amagidama Katoklaba E Haiba Wakalonda Pangtokiba Ikat Pagi Thoram Sina Miyamgi Tabak Toram Laga Housing Active Oina Saruk Yaba Ngamdrabasu Kul Ngaliba Miyamgi Asok Apan Yaurakpada Mateng Oinaba Ikat Pagi Thoram Asi Pangtokibani Matung Tarakpadasu Ikatpagi Thoram Asi Pangtokigani Hari Rims the Ikatpagi Thoram Aduga Mari Lenana Advisor Nongtombam Sana Halna Pongdokibada Housing Oreba State Asigi Irang Asi Loishinbang Ngamdana Lady Asi Atuba Matamda Loishinbang Ngamnaba Miyamgi Mahut Oriba MLA Singna Chief Minister na Paikhalakpa Tabak Thoram Singda Puna Sagot Mina Duna Tokliba Lan Asi Loishinduna Miyamu Mahosagi Punsida Tangju Laitana Hingnaba Honabada Mateng Pangsi Haba Wapam Suthamki Rimski Ladis Hostel Trade Director na Sangakray Regional Institute of Medical Science Rimski Nongna Saba Luraba Pamung Chamaga Yankay Leba Undergraduate Girls Hostel Ladis Hostel Tree Ngarang Rimski Director Professor Z Sunil Kumar Sama na Sangakray Thoram Aduda Rims Hospital Gi Medical Superintendent Professor N Sanjib Singhasu Saruyaki Ngarangi inauguration gi thoram aduda Rimski Director Professor Z Sunil Kumar na Phongdokibada yamna conducive amadi comfortable oiba living environment amada medical students sing Thamba habasi Rimski commitment amani nongna sangariba hostel asida legadoriba mahairoi singda nungaiba phongdokladuna mahakna hai Nongna Sangariba Hostel Asi Anowa Matamga Chunaba Kudong Chaba Sing Yauba Hostel Obana Mahairu Shingi Living Condition Amuka Henet Nungabe Piragani Rimski Master Plan da Lakatoriba Chahi Nipangi Manungda Residential Amasung Hostel Singi Facility Sing Yauba Pamung Chatreka Yankai Leba Hostel Amathamnaba Thorang Tori Housing Ladiba Ladis Hostel 1 Amasung 2 Asi Phase 1 da Sidolaga Mahairu Shing Anoba Facility Singda accommodate Togani. Tungda Pakakadoriba project Singi Manunda, additional hostel Sing Saba, residential complex Sing Saba Amadi, sport Amasung, recreational amenities Sing Semgat Payari Haiki. Paugi Marak Tatna Loyalam E-PAO Tabiriba Kudimakna channel Asibunung Sibiduna like Amadi subscribe to Biduna subscriber Masing Hengat Hanbada Adom Sumating Pangbiu. Arobada Maruba Pao Amuka Hanapizari. Family physician Ningtina Tanarabadi Anava Sing Laying Balak Pahantagani Haina Dr. Lenin Fondokray.
Asang kasargi matakta tangkhol nagalong na action lokhanagani hari. Honglokle hiram khuding chithananta thiduna miyamda losing piriba aibi singi thodang chawi haina lokendro na phongdokre. Matang asida Loyalam E-PAO na ayuki pau piba loizari tabiri ba khudimako amuka hana khurujari.